District Agriculture Officer Bishnupur ki khutthangda office asida ngasidagi district asida Leiba Loumeesingda Leingakna Piba Mamalda Haar Phanghanba ngasidagi Houkhre ngasi ahing pung ahum makhairom tabadagi Loumeesingna office asida laktuna queue lemnake office hangba ngaiduna leinake lakiba Loumeesingna social distancing gi wakhal kaunabagi chauna tabaga loinana krik inana queue de lepnake Office sanglaba matungda counter ani hangduna Loumeesingna purakpa laugi pata lauraba matungda sel thinaraga har pinanaba che kangnake Bishnupur District Police KSIM alna luchingba police team ama laktuna social distancing ngangnana basinke amade SOP ngangna har longhanke har loba lakiba Fubala Gram Panchayat ki ex pradhan M Ibom Chana phongdokibada ngasi har yaliba mawng asidi yamna soire Loumeesingna SOP kaunaba makai har bag amata oirabasu fangnana bahonaribase office na mangzawnana plan tawraga akak namba miyoi adukak kauraga pibana hena fagani haike Bishnupur district beneficiary Loumi Haar Dakar or me the Pukatana Lak Pire. Beneficiary Singa Masi Magi Halana Satama Simdana Aduna Yenmanga Moy Adu the social distance to police department Koduna Magi social distance but they are hit out there. Beneficiary Miamsi Angaka Panga May Honadana Mayamsi Sabatak Bakanga Nasi Yuki Pung Homa Haidi Langadana the 6 the Tungare Corona Virus Matamsida Sibana Bakanga Corona Super How long no honor Praja, Mayam Singibu, Gamena Yam the system meeting over Kandarakanta Praja, the Prajamiam, the Haja Pangana Honor View, Hina, I preside who Mayam the Tamjani. District Agriculture Officer Yu Samarendrona Fondo Kibada, Nong Sukharakara Taba, Curfew Guideline Laibana, missing a Sukyamna, Matamamutada, Harloba Lakani Habakalude, Matang Laklaga SOP Ngakna, Harpina Batorang Tobane. Leiba Loumeesingda Leingakna token pitoklaga oina yen na basile Loumeesingna su har soidana fangane pakat pigano yamna wakal tana har loba lapiyu Leibak se agriculture minister na su Loumeesingda har wat haloi haikibu wafam ningsing biraga SOP ngakna har loba lapiyu aikoi khodimak safe oisi haiki mayamna yariba makai social distance ngakna chapiraga koina har si lobiyu Har si kakpiu, aduga yamna komna, launana bahona biu, akoi har si, koi sila lady basi, har si akoi mayam di damutani, mayam da pina na bagi damukta pilakpa har ni, aduna mayam na si, yamna ingna, signa, hazana lobiu.